ꯋꯦꯜꯀꯝ ꯕꯦꯛ ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯅ ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯊꯣꯡꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯅꯤꯌꯣꯝ ꯀꯣ ꯑꯩ ꯑꯃ ꯇꯧꯔꯒ ꯊꯣꯡꯁꯤ ꯑꯩꯅ ꯉꯥ ꯊꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯖꯒꯅꯤ ꯃꯁꯤꯗ ꯑꯩꯅ ꯁꯦꯀ꯭ꯔꯦꯠ ꯑꯃ ꯊꯝꯖꯔꯤ ꯍꯦꯟꯅ ꯍꯥꯎꯅꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯉꯥꯁꯦ ꯁꯦꯝꯕꯁꯦ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯨꯝ ꯈꯔ ꯌꯥꯏꯉꯪ ꯈꯔ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯁꯨꯝꯖꯤꯟꯖꯔꯦ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯅꯤ ꯃꯁꯦ ꯇꯣꯠꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯟ ꯊꯥꯛꯀꯗꯕ ꯃꯌꯥꯟꯁꯤꯡ ꯊꯝꯖꯔꯦ ꯑꯂꯨ ꯈꯔ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯤꯡ ꯆꯅꯝ ꯑꯁꯨꯕ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯗꯨꯒ ꯃꯔꯣꯏ ꯑꯁꯣꯏꯕ ꯐꯗꯤꯒꯣꯝ ꯃꯁꯤ ꯂꯩꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯈꯥꯡꯁꯦ ꯑꯩꯅ ꯊꯥꯎ ꯍꯩꯖꯔꯦ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯇꯧꯖꯔꯦ ꯍꯪꯒꯥꯝ ꯊꯥꯎꯅ ꯊꯣꯡꯕꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯁꯤ ꯍꯥꯎꯕ ꯍꯦꯜꯍꯜꯂꯤ ꯑꯩꯈꯣꯏ ꯊꯥꯎꯁꯦ ꯐꯖꯅ ꯃꯨꯜꯍꯟꯁꯤ ꯊꯥꯎ ꯃꯨꯟꯗ꯭ꯔꯕꯗꯤ ꯏꯟꯖꯥꯡ ꯍꯥꯎꯕ ꯋꯥꯠꯂꯤ ꯃꯅꯝꯁꯨ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯂꯤ ꯊꯥꯎꯁꯦ ꯃꯨꯜꯂꯕ ꯃꯇꯨꯡ ꯑꯩꯅ ꯉꯥꯁꯦ ꯇꯥꯎꯖꯔꯦ ꯑꯩꯈꯣꯏ ꯉꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯐꯖꯅ ꯃꯨꯟꯅ ꯇꯥꯎꯕꯤꯌꯨ ꯊꯝꯒꯥ ꯑꯣꯟꯗꯅ ꯀꯥꯗꯤ ꯀꯥꯍꯟꯕꯤꯒꯅꯨ ꯀꯥꯔꯕꯗꯤ ꯍꯥꯎꯔꯣꯏ ꯑꯩ ꯉꯥꯁꯦ ꯃꯨꯜꯂꯦ ꯍꯧꯖꯤꯛꯁꯦ ꯂꯧꯈꯠꯆꯔꯦ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯉꯥꯁꯦ ꯉꯧꯈꯤꯕꯒꯤ ꯊꯥꯎꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯟꯁꯥꯡꯁꯨ ꯑꯗꯨꯝ ꯊꯣꯡꯒꯅꯤ ꯊꯥꯎ ꯌꯩꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯖꯤꯔꯥ ꯈꯔ ꯇꯦꯖꯄꯥꯠ ꯈꯔ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯀꯪꯕ ꯈꯔ ꯊꯥꯗꯖꯔꯦ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯑꯩ ꯃꯁꯤ ꯁꯨꯒꯥꯏꯔꯒ ꯍꯣꯔꯦꯟ ꯊꯥꯗꯒꯅꯤ ꯑꯃꯨꯛ ꯊꯥꯛꯀꯗꯕꯅꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯍꯦꯜꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯆꯨꯁꯨ ꯐꯖꯍꯜꯂꯤ ꯇꯤꯜꯍꯧ ꯈꯔꯁꯨ ꯍꯥꯞꯆꯈ꯭ꯔꯦꯀꯣ ꯃꯁꯤ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯁꯤ ꯃꯨꯟꯅ ꯉꯧꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯖꯕꯅꯤꯀꯣ ꯏꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯡꯕ ꯑꯣꯏꯔꯒꯗꯤ ꯊꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯥꯎ ꯉꯧꯕꯗ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯨꯟꯅ ꯉꯧꯗ꯭ꯔꯗꯤ ꯏꯟꯖꯥꯡ ꯍꯥꯎꯕ ꯋꯥꯠꯂꯤ ꯃꯨꯟꯅ ꯉꯧꯕꯤꯌꯨ ꯁꯤꯡꯒ ꯆꯅꯝꯒ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯔꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯂꯣꯛ ꯈꯔ ꯊꯨꯡꯕꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯅꯥꯎꯁꯦ ꯑꯗꯨ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏ ꯉꯧꯔ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯈꯔ ꯊꯥꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯁ ꯀꯔꯤ ꯃꯁꯥꯂꯥ ꯃꯣꯔꯣꯛ ꯑꯁꯨꯕ ꯀꯣ ꯖꯤꯔꯥ ꯄꯥꯎꯗꯔ ꯒꯔꯝ ꯃꯁꯥꯂꯥ ꯑꯗꯣꯝꯗ ꯑꯗꯨꯝ ꯑꯔꯩꯕ ꯃꯁꯥꯂꯥꯁꯤꯡ ꯍꯥꯞꯄꯤꯌꯨ ꯑꯄꯥꯝꯕ ꯃꯁꯥꯂꯥ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯗꯨꯝ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯤꯡ ꯈꯔꯒ ꯍꯥꯞꯆꯔꯦ ꯍꯤꯡ ꯍꯥꯞꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯃꯅꯝꯁꯨ ꯈꯔ ꯃꯥꯡꯍꯜꯂꯤ ꯑꯗꯨꯒ ꯏꯟꯖꯥꯡ ꯃꯍꯥꯎ ꯍꯦꯟꯀꯠꯍꯜꯂꯤ ꯆꯥꯕ ꯇꯨꯝꯍꯜꯂꯤ ꯃꯁꯤ ꯊꯥꯛꯄꯁꯦ ꯑꯗꯨꯒ ꯑꯩꯅ ꯁꯦꯀ꯭ꯔꯦꯠ ꯍꯥꯏꯔꯤꯕꯗꯣ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯈꯣꯏꯅ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯉꯧꯕ ꯃꯇꯝꯗ ꯊꯣꯡꯒꯗꯧꯔꯤꯕ ꯉꯥꯗꯨꯗꯒꯤ ꯄꯤꯁ ꯑꯃꯅꯤꯗꯪ ꯂꯧꯊꯣꯛꯑꯒ ꯍꯥꯞꯄꯤꯌꯨ ꯍꯦꯟꯅ ꯍꯥꯎꯕꯗꯤ ꯃꯀꯣꯛꯅ ꯍꯦꯜꯂꯤ ꯍꯥꯎꯕ ꯑꯩꯅ ꯉꯥ ꯃꯀꯣꯛ ꯑꯃ ꯊꯥꯗꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯉꯥꯛꯇꯪ ꯈꯨꯝꯖꯤꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯇꯣꯛꯆꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯨꯒꯥꯏꯕꯗ ꯑꯗꯨꯝ ꯀꯥꯏꯔꯅꯦꯕ ꯉꯥꯁꯦꯀꯣ ꯊꯨꯒꯥꯏꯕꯤꯔꯣ ꯐꯖꯅ ꯃꯇꯣꯡ ꯊꯥꯛꯄ ꯑꯣꯏꯔꯦ ꯑꯗꯨꯝ ꯊꯨꯒꯥꯏꯕꯤꯔꯣ ꯃꯁꯤꯅꯤ ꯑꯩꯅ ꯁꯦꯀ꯭ꯔꯦꯠ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯅ ꯏꯟꯖꯥꯡꯁꯦ ꯍꯥꯎꯕ ꯍꯦꯜꯍꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯔꯣꯏ ꯃꯄꯥꯡ ꯉꯧꯕ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯃꯍꯤ ꯍꯥꯞꯆꯤꯜꯂꯛꯄꯗꯨꯅꯅꯦ ꯍꯥꯞꯄꯒ ꯉꯥ ꯑꯇꯥꯎꯕ ꯊꯥꯗꯕꯗ ꯍꯥꯎꯕ ꯋꯥꯠꯂꯦꯕ ꯍꯥꯟꯅ ꯉꯥꯁꯦ ꯈꯤꯇꯪ ꯍꯥꯞꯍꯧꯔꯒꯗꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯥꯞꯈꯔꯦ ꯊꯨꯝ ꯈꯔꯒ ꯍꯥꯞꯄꯦ ꯊꯨꯝꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯃꯨꯜꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯀꯥꯁꯨ ꯀꯥꯁꯤꯜꯂꯔꯣꯏ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯉꯥꯁꯦ ꯌꯥꯝꯗꯦꯕꯀꯣ ꯑꯩꯈꯣই ꯃꯤ 3 ꯈꯛꯇꯪꯒꯤ ꯊꯣꯡꯖꯕꯅꯤ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯃꯒꯅ ꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯊꯥꯛꯄꯤꯌꯨ ꯊꯥꯎ ꯉꯧꯕ ꯃꯇꯝꯁꯤꯗ ꯉꯥꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯗ ꯑꯃꯨꯛꯇꯪ ꯑꯗꯣꯝꯅ ꯊꯣꯡꯉꯒ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯅꯤꯡꯒꯗꯕꯅꯤ ꯑꯩꯅ ꯍꯥꯎꯔꯦ ꯈꯪꯉꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯃꯈꯨꯝ ꯉꯥꯛꯇꯪ ꯈꯨꯝꯃꯒ ꯊꯝꯃꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯡꯇꯣꯛꯆꯔꯦ ꯐꯖꯅ ꯃꯨꯜꯍꯟꯕꯤꯒꯗꯕꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯟꯅ ꯉꯧꯈꯤꯕꯗꯣ ꯃꯨꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯈꯔ ꯑꯃꯨꯛ ꯊꯥꯗꯖꯔꯦ ꯃꯁꯨꯡ 4-5 ꯑꯂꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ
ꯑꯂꯨꯁꯦ ꯑꯩꯒꯤꯁꯦ ꯑꯐꯨꯠꯄꯅꯤꯀꯣ ꯃꯌꯥꯝ, ꯑꯐꯨꯠꯄꯅ ꯑꯣꯏꯅ ꯍꯥꯞꯆꯔꯦ꯫ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ, ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯈꯔ ꯑꯁꯥꯕꯅꯤ, ꯑꯗꯨꯒ ꯒꯔꯝ ꯃꯁꯥꯂꯥ ꯈꯔ, ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ, ꯌꯥꯏꯉꯪ ꯄꯥꯎꯗꯔ ꯈꯔ, ꯃꯁꯤꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦꯀꯣ, ꯐꯖꯅ ꯃꯨꯟꯅ ꯉꯧꯕ ꯌꯥꯅꯕ꯫ ꯌꯥꯏꯉꯪ ꯍꯥꯞꯄꯁꯦ ꯏꯟꯁꯥꯡ ꯀꯥꯁꯜꯂꯛꯀꯅꯦꯕꯀꯣ, ꯑꯗꯨꯅ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯟꯕꯅꯤ꯫ ꯉꯥꯛꯇꯪ ꯈꯨꯝꯃꯒ ꯊꯝꯃꯁꯤ, ꯃꯤꯅꯤꯠ 1-2ꯗꯪ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯡꯇꯣꯛꯆꯔꯦ꯫ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯖꯅ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯏꯟꯁꯥꯡꯁꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯨꯜꯂꯦ, ꯑꯂꯨꯁꯨ ꯑꯃꯨꯟꯕ ꯑꯣꯏꯅ ꯍꯥꯞꯄꯕꯅꯤꯅ ꯃꯍꯤ ꯍꯥꯞꯄꯁꯤ꯫ ꯃꯍꯤꯁꯦ ꯑꯣꯛꯀꯗꯕ ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ, ꯑꯗꯣꯝꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯕ ꯌꯥꯝꯗꯕꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯔꯣ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯌꯥꯗꯧꯕ ꯆꯥꯡꯗ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯣ ꯑꯩꯅ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯈꯨꯝꯃꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯥꯡꯇꯣꯛꯆꯔꯦ꯫ ꯐꯖꯅ ꯁꯧꯔꯦ ꯏꯟꯁꯥꯡꯁꯦ, ꯃꯨꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯂꯣꯏꯁꯤꯜꯂꯛꯑꯦꯕ ꯏꯟꯁꯥꯡꯁꯦ꯫ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯀꯣꯟꯕ ꯊꯥꯛꯈꯤꯕꯗꯣ ꯑꯁꯤꯅ ꯈꯤꯇꯪ ꯌꯥꯝ ꯀꯥꯏꯗꯕꯤꯗ ꯑꯗꯨꯝ ꯌꯥꯎꯔꯅꯦꯕ꯫ ꯑꯣꯛꯀꯗꯕ ꯆꯥꯡꯗ ꯊꯨꯝ ꯊꯥꯛꯆꯟꯕꯤꯔꯣ꯫ ꯐ꯭ꯔꯦꯟ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯩꯅ ꯉꯥ ꯑꯇꯥꯎꯕꯗꯨꯁꯨ ꯊꯥꯛꯆꯤꯟꯖꯔꯦ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯉꯥꯗꯤ ꯌꯥꯝ ꯍꯥꯎꯏ꯫ ꯑꯩꯒꯤ ꯃꯄꯥꯟꯒꯤ ꯉꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯏ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯃꯥꯏꯅ ꯃꯍꯥꯎꯗꯤ ꯐꯪꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯐꯖꯅ ꯁꯧꯒꯠꯂꯛꯑꯦ, ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯐꯤꯁ ꯃꯁꯥꯂꯥ ꯈꯔꯒ ꯍꯥꯞꯆꯔꯦꯀꯣ ꯑꯔꯣꯏꯕꯗ꯫ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯁꯣꯏꯗꯅꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯒ ꯅꯝꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗ ꯑꯗꯣꯝꯗ ꯐꯥꯔꯁ ꯑꯣꯏꯅ ꯌꯧꯔꯛꯅꯕ ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯎ, ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯨ, ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯎ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯆꯦꯅꯦꯜꯁꯦ꯫ ꯊꯦꯡꯛ ꯌꯨ꯫